पाउसे खाइदेम ओंबी चाव देवी की मिहाता चेनब मियोइसिंग पुंग कुनमरी की मनुंगदा पुथोउ अचुंबा वायर फंग्रिबा फाउबा असिबा हक्चांग लौरोय हाइना वकत निफम असिना सेमखिबा JAC ना फोंगोखे लमदम असिदा थोकलिबा इरांग असिना मरम ओइरागा अवा चैथेन खंगलिबा IDP महैरोइसिंगदा स्कूल फी पीदे हाइबगी चैथेन अमा अमुक पीबीगनु हाइना कंगलेपा स्टूडेंट्स एसोसिएशन की प्रेसिडेंट सुखाम विद्यानंदाना अपील तौरकली अमदी कुन्निथोई सुबा शुमांग लीला निंथम कुमहाई 2025 पैलेस कंपाउंड लेबा इबो याइमा शुमांग लीला संगलेंदा हुदोख्रे ISCOM Manipuri News meeting tabiriba pumnamakpur sana Sherminna taramakchabagaloinana pungja sifawagi maruoiba pausing sandokna pijori ngarang iram sifai lairak asangbadagi haujikna wangoi mamang khaidemda mayum panduna leibi chanambam ningol khaidem ongbi chawba devi chahi kuntaru mapuroiba khaidem Nareshwar Singh hairiba maungnaha asi ngarang nupa mayumdagi meter kuntra romlapa khaidem amadi थियामगा लोनबा मफम अमदा चिंगनानिंगाई ओइबा मवोंगदा सीदुना लेरमखिबा थौदोक अदुगी लंगला लंगजेल पुथोक्तुना मिहातपा असिगी अचुंबा वायल फंगहनबियो हाइना नुपा मयुमगी लेकाइगी मियोइसिंग अमदी नुपी मयुमगी लेकाइगी मियोइसिंगना सेमखिबा JAC against the brutal murder of Chanambam Ningol Khaidem Ongbi Chawba Devina tongan tongan demand sing taladuna इरम सिफाई लेरक अशांगबा कम्युनिटी हॉल अमदी वांगोय खाइदे ममांग लेकाई कम्युनिटी हॉल तोंगान तोंगानबा वकत मिफम सिंह फमख्रे नुपी मयुमगी JAC असिगी कन्वेनर खोमद्राम सना जौबना फोंदोरकपदा मिहात असिदा चेनरीबा मियोइ सिंह पुंकुन मरी की मनुंगदा लेंगाकना पुथोकपियो मिहात पसिंग पुथोकट्रिबा फाउबा असिबा हकचांग लौरोय मिहात पसिंग लोगी ओइबा चपचाबा चैराक पीगदबनी अमदी अचुंबा वायर फंगद्रिबा फाउबा JAC ना लमदम असिगी CSO क्लब अमदी मियाम गलोइनना खोंजंग कया चंगसिनबा सेम सादुना लेरे हाइखी अमरोमदा नुपा मयुमगी लेकाइना सेमखिबा JAC गी कन्वेनर खाइदेम लुखोइना फोंदोखिबदा ngarang thokhiba laibak thiba thodok aduda chenariba miyoising Manipur police na athuba matamda puthokpiyu loinana JAC asina changsilakpa khongjang singda lamdam asigi leiriba CSO maira paibi amadi club sing na punna sogatpiyu amadi lekai asida asigumba thodok asi amok hanna thokhanbiganu haiki ngasi iram sipai leira achangba Chanamam Larakta Panjariba, Mipam Dana Asi, Marang Lakidaba, Isanupiduki Maramda Panjabani, Masi Siriba Isaziki Maramda, Police Station Pazandora Tamliba, Manimpo Musu, Main Pagi, Mahakna Makoina Hapanatra to Makoida Matikzaba, Exan Lokopiduna, Makoitegi, Praman Saba, Putopiduna, Putopi Hanang Silang to Hazeri. When around talking about Uduga Marilena, Iselasigi, Asiba, Shang Sigi. Sumbalang langjin puthokti bawa koi JAC side tagi akan ba convention duna marilena ba koi sarkar ge side ta amadi marilena ba haya authority tana jaraga asi ba sigi langlang sumba puthokti bawa koi lep letana khongjang asi changjin ge hadina JAC side tagi lep seri asi ki toi ba tawlo mai to ba tawlo asi ki da abana mihat pa si babung phana chapchana atau mutam topi ba maruai na pung kumari ki manungda ya pajing asi marilena ba department amati police comment singna atau mutam topi ba amati asum mobile hangbana ki damakta koi JAC na talakpa dabi demand sing chi apung phana koi kullo lekwa jidale biriba amati Mara Paibi and Kalab Sansan CSO Sina Pungpana Sakupina Bazu Hazari. Mataze had digi method Chiginaga education to view Aduga Haiba Moina Paki Pon Jinke Sabar Cranda Tia Taraga Sabar Crandegi report TVU
hariba nupisina kari tawramba kamdawba adagi nupasina kari tawba khopa loina laigani adu akoina su adu pangba yaba yu emona su pangnam khonajage aduga ngasimak lauruga ngasai postmortemgi manggadaba mangoi agi organization secretary na haibire karimta mangoi report aduga akoi laiba manipur laiba organization nayam langna khigani hagi taha bagi nang kan to bani yongna rakhigani yongna iba mayan do ko punna je siga phamina ga ko haye na kari khongjan kan tum sige kadau sige haibado khana bayai Tongan ba mafamda leiba higher secondary school college amadi Manipur University yauna DM University da handak pangthokiba 2025-26 ki oiba student union gi election da Kangleipak Students Association gi candidate ama oina mai paglaklaba mahairoi singbu harau tayam na opagi thauram amangasi mahairoi lup asina sinduna hapta kangjebung da pangthokre thauram aduda mahairoi lup asigi advisor oinasu thaupuriba Kangla Paugi editor Paunam Labango, Akom Loop Kanglaipa ki president su oiriba Mahiroi Loop asigina advisor Soraisam Sanjit Amadi, Mahiroi Loop asigi president Sukham Bidyanandana, presidium members oina Saruyaki, Thoramadugi Manungchanna Tongan ba school, college Amadi, university gi oina handak pangthokiba student union gi election da Mahiroi Loop asigi mai paglaklaba Mahiroi singi mafamda Achamba Khudol Port Singh Khutsin Naduna Pukning Thawatki. Ngasigi Thauram Aduga Mari Lainana, Mahiroi Loop Asigi President Sukham Bidyanandana Haikibada, Mahiroi Loop Asigi Mihut Ama Oina, Tongan ba School, College Amadi, University gi Pangthokiba Students Union gi Mikhalda, Mai Paglaklaba, Mahiroi Singh Asina Afaba Mahiroi Khunai Ama Oihannaba Amadi, Afaba Mahiroi Singh gi Luchingba Amamam Oiraknaba gi Wakhalonda, Makoiba Pukning Thawatba Amadi, Yaifa Thaujal Pibo Oina Ngasigi Thauram Asi Pangthokpani Haiki, Loinana, Lamdam Asida Thokliba Irang Asina Maram Oiraga, Chaitheng Fangduna Lairiba, Mahiroi Singna School Fee Thidabagi Chaitheng Amma Amo, Mari Lainaba Private School Singna Pibi Danaba Hainasu Appeal Toki. Kita dibuat seperti ini dulu kita minta apa mahir juga mau menggunakan dah. Mahir semua mahir itu semua mau saya mengikuti. Mana apa atau mahir itu semua amat menggunakan dah mungkin lewat kita sebut dah. Dah amat susah jadi laut mana lagi itu mungkin dah. Bapak hari bapak yang betul ini semua kita kita mahir semua saya mungkin itu pun nak mungkin yang kami naba aduga mungkin dah punya lesson tiba aduga mungkin itu boleh kamu tahu sih aduga program yang mana lebih dari gumba itu bangsa bolehlah sebelum naba aku ini mai itu candidate sih aku punya tahu mesti untuk coba ni Manipur State Sumanglila Council na sinduna kunithoirak suba Sumanglila Ningtham Kumhai 2025 ngasi Palace Compound leiba Iboyaima Sumanglila Sanglenda Hodokre Hairiba Hodopagi Thauram aduda Art and Culture Government of Manipur gi Secretary and Commissioner H. Gyan Prakash Amadi Jawaharlal Nehru Manipur Dance Academy gi Director P. Bilash Singh na mathang sitna maru oiba mithunglen sing oina saryaki Nasigi Sumanglila Kumhai Asi Hodokpa Asiga Mari Lainana Art and Culture gi Secretary and Commissioner H. Gyan Prakash na haikibada Haujiki matamda Sumanglila sanariba artist singna Thengnariba khudongchadaba kaya asi matamgi matung inna art form asibu henna khumang sausinnaba hotnaba mathautai amadi matam amada ahal laman yauna nupi angang singkhaktana Sumanglila Kumhai asibu yengnarami adubu haujiki matam asida YouTube amadi social media da henna thawai yaunarapa asina maram oiraga Sumanglila Kumhai asi yengbagi chang hantharakpagi achoba mami amaso tarakli maram aduna Sumanglila sanariba artist singnasu matamga chunaba mawongda tongan ba stories sing puthoktuna miyamna hena pamnaba honaba haiba asiso yamnamak mathau tarakli loinana
Sumang Lila Council na art form ase yokhatnaba honabada lauriba thaudang asida miyamgi maikaidagi achoba mateng pangbiyu haiba wafam sing phongdokhi. Police modernization gi anoba khongthang ama oina ngarang Manipur Police ki ADGP Law and Order amadi atai senior officials singna Patsoi Police Station da smart malkhana ama hangdokre QR coded malkhana system asina malkhana asida thamliba item sing manage tobada police department ta henna khudong chara lagani haidi. Security force na chathakiba tongan ba thiba humbagi thabakta Imphal East District ki manung chanba haingang police station na konba tongan ba mafam singdagi miyoy ani khutsu khutlai ga kona na fare security force ki kangbu amana ngarang pangai lairam mapandagi chathakiba operation amada miyoy ama magazine yauba petro beretta 9mm pistol ama 9mm ammunition taranipan amadi holster amaga konana masagi yumdagi fagat pangamki faraba miyoy adudi rebanta ketrimayum kawi masagi chahi nifumapan suri hairi loinana numit asimaktada security force ki kangbu amana hautan thangjom khunauda chathakiba operation amada miyoy ama tongan ba caliber gi ammunition tara humdoi amadi 12 bore gi ahangba cartridge ahumga konana masagi yumdagi fagat pangamki faraba miyoy adudi aribam Gunindro Sharma kawi masagi chahi kontra suri hairi. Regional Institute of Medical Science RIMS na sinduna donate organs save lives haiba team da cycle rally ama chatkre Rotary Club of Imphal amadi Manipur Adventure and Mountain Biking Association Mambaga kutsam naduna sinba chatkiba cycle rally ado RIMS ke Director Professor G Sunil Kumar Sharma na RIMS ke Jubilee Hall mapadagi lamthaki Kaching Fauba chatkiba cycle rally aduda RIMS ke Medical Superintendent Professor N Sanjeev Yauna RIMS ke faculty amadi staff sing amadi MAAM BA amadi Rotary Club of Imphal gi members sing su saryaki Rally lamthabagi thauram aduda Professor G Sunil Kumar na phongdokibada organ donate tauba haiba asi miyoiba amana miyoiba khunai asigi damakta lauba khwaidagi chauba thaudang amani India da chahi khudingi punna patient lakh manga rom organ transplant taubagi mathau tarakli adubu organ donate taubagi masing di supnatagi listing taramapan rom tani maram aduna rally asigi khudong chaba lauraga organ donate taubagi matangda miyamda awareness pibani haiki cycle rally asiga mari lainana Rotary Club of Imphal amadi SAO Kaching anina khutsamna duna sinduna Kaching Public School da health camp cum health awareness program amasu pangthokhi health camp aduda tongan ba department ki specialist doctor singna punna miyoy chani henbada free medical consultation gi khudong chaba pibaga loinana mathau taba hidak langthak singsu lemna phanghanki Rotary Club Manipur also Mamba na pullaga bicycle rally ama organ donation gi matangda sensitize tawnaba khogi bicycle rally ama sinjari khogi RIMS gi hawraga khogi Kaching bhugi tawdaba drive asida khogi program asina khoi public ta hygiene thumjaningi bo potsi organ donation is the most, you can say the biggest sort of a service to the humanity. Ngasi akhoi gi India gi number oina akhoi gi chahiye madalak
5 lakhs कुम्बगी organ donation की demand लई अदुगा अखोइगी नोटो की मतुंगिना अखोइगी national authority सिगी मतुंगिना दी around 19,000 गुम्ब donation तौबने अदुना gap सी लाख मंगा देगी अखोइगी 19-20,000 खा की donation सिदा लई तौब gap सी कमाइना मेंशन करदगी हाई काना अखोइगी public ता organ donation है सी यामना तौब याब doable ओइबा effort अमनी है से अखोइगी rally सिना अखोइ public ता demand अखोइगी sensitize तौजनिंगी अदुगा अखोइगी human being अमना लेतब मतमला आदि सपोज अखोइगी organ donation से मखन अनी सुई अमना अखोइगी living organ अखोइ kidney transplant तौबा अदगी disease organ हरगन अखोइ accident गुम्बदा brain death तौरगा अखोइगी लेरोइदब मी अमा अखोइगी almost hopeless ओइबा situation अमा अखोइना माना donate तौबसिदी अखोइ organ every organ can be donated except brain. इंडिया लेंगा की डोनर मिनिस्ट्री NEC अमदी डायरेक्टरेट ऑफ एजुकेशन एसना खुदसमनना सिंधुना नॉर्थ ईस्ट स्टेट सिंगी महैरुई सिंगी ओइबा रिसर्च एंड नॉलेज ऑन स्पेस हाइबा थीम दा पांगथोकपा अवेयरनेस प्रोग्राम के मनुंग चन्ना बेंगलोर दा लेबा इंडियन स्पेस रिसर्च ऑर्गेनाइजेशन इसरो पांगथोकदबा इंटरैक्शन प्रोग्राम दा सरु यानबगी दमकता मणिपुर लेंगा की तोंगान तोंगान स्कूल सिंगदगी खनगतलबा महैरुई तरानीथोय कोऑर्डिनेटर अमगा लोइनना ngasi बेंगलोर की दमक इम्फाल थादोखरे पनबे याबदी महैरोय तरानीथोय असे नॉर्थ ईस्ट स्टेट सिंगदगी महैरोय चामा चामा खंगतपदा मणिपुर की ओइनसु तोंगान तोंगान डिस्ट्रिक्ट सिंगदा लेबा लेंगा के स्कूल सिंगदा तंबा महैरोय सिंग असिसु यावरकपनी ISRO दा पांगथोकदबा इंटरैक्शन प्रोग्राम असिदा रॉकेट साबा अमदी थागतपगी मतंगदा अवेयरनेस पीगनी हाइरी मणिपुरदगी सरुक यागदबा महैरुई सिंह अमदी कोऑर्डिनेटर ओइरिबा ओइनाम रंजितना ngasi इम्फाल थादोक्ट्रिङै ममांगदा पाउमी सिंगा उनबा अमदा एजुकेशन एस हिलगी एडिशनल डायरेक्टर दांगमै मांगलेमना हाइखिबदा मणिपुरगी तोंगान तोंगानबा डिस्ट्रिक्ट सिंगदगी खनगतलबा महैरुई सिंगना ISRO अमदी स्पेस के लमदा लेरिबा इंस्टीट्यूट सिंगदा लेरिबा साइंटिस्ट सिंगा उनदुना मखोइगे इंटरैक्शन तौहनबा अमदी स्पेस साइंस के मरमदा खंगहनबा हाइबा असिमक यामना फबा खोंथांग अमनी अमदी हिरमसिगी मतंगदा महैरुई सिंगनसु हेना मपुंग फाना खंगबा ngamlabadi tungda kanaba kaya amasu lakpa yai loinana exposure trip asida handak chatkadaba batch ase nipan suba batch ni batch asina interaction program asigi aroiba batch ni hainasu fangdoki Unfortunately, one cannot make it up due to some personal reason. So 11 students are going to attend one awareness program in ISRO Bengaluru. Sorry. So this is a program of 8 Northeast states. It is called SPARK. Northeast students program on awareness, then reach and knowledge about regarding science. So this is the 8th installment. 88 students. That is the 7th installment. They have already since April 2024, 7 teams have left for the Bengaluru and they interact with all the happening there with all the coordinator, chairman over there, and it's a very fruitful experience and it's a fruitful and I hope this batch 2025 last batch, the 8th batch, these 11 students, it will be fruitful for them as well. The government school tamba angang sing piba government gi oiba yamna khudong chaba achoba facility ama aiba tare sigi exposure trip ISRO hariba koina yamna prestigious oiba yamna koina kanaguma XYZ amane hekta changba ngamdaba sigumba mafam asida koigi angang tarani thoi government school gi oiba angang tarani thoi sipuraga ina last batch oina chachagadabani adu mafam duda tongan ba scientist sing unaba adagi koigi mafam duda leiba rocket sing adagi satellite sing launching area na singba adigumba singdo fajana study ta hola kanda moida inspire tawnanabagi pandam mugi makhada hariba trip ase chachaban project chachaga dori base yamna nuai sumaina khanbirak base government ena sumaina khanbirak base yam nuai agi project chaka dori je ai ju first time oidini ko atopa gi ju first time oiba yai first time ina yam excited oi ha ta
Leibak asibu ningkha tamba purakhiba luchingba kayana sembiramba India ge constitution asibu paliba lengak asina mathak makha onthoktuna constitution bu khongaungnarakliba democracy bu lana sijinnariba kaya asige mayokta Congress party na lepli haina lakliba tarahumdoi suba Manipur Legislative Assembly election da Kumbi Assembly constituency gi candidate amu oinanaba thaurang tawriba moirangthe megachandrana fongdokhre Wafam ase ngasi Assembly Constituency asigi polling station 29/16 gi miyamna anirak subu oina angam bafau amadi sel gi mateng ga loinana amatta oina sogatuna mateng pangbagi thoram ama Kumbi Municipal Council gi Ward number 5 ki Kumbi Kangjaibong mapan mandopta pangthokiba mifam da haikibani 29/16 ge polling committee na sinduna Kumbi Block Congress Committee KBCC gi President Naurem Bimol yauna pangthokiba thoram aduda Moirangthe Megachandrabu Saugatuna INC da nauna yauraklaba polling station 29/16 gi myoisingda Megachandrana Congress ki lengyan yanduna harautayamna okhi Moirangthe Megachandrana makhatana fongdokhibada inkumja lishing ani kulhumdoi gi me ahumdagi hauna Kanglup ani gi marakta khutsem gi lan ama thokhanduna miyoi lising kaya lanjenaduna relief camp ta awaba khangliba amadi tunggi asha kaya udana leliba punshi mahing kaya asi thengnanabagi damakta Congress party na haujuk paliba lengak asigi mayokta miyam ga loinana lepani polling asigi miyamna asuk mamalyam laba tengbang ga loinana thaujal pina bibagi thauram ama pangthokpiba asi apenba fawi miyamna pibiriba support ka loinana miyamna angamba fau amadi shell gi tengbang pibiduna thamoi sengna minungshi utpiduna pibiriba thauna asi punchida kaujeroi mating sing asi party gi leader singi nakong yauhanduna Congress ki ticket sumsoi soidana fanglagani haibagi thajoba chauna thamjari amadi party gi leader singda miyam gi kholau asimasu tabiduna Kumbi AC da handaki lakadaba assembly election da Congress ke mihut ama oina maipak pangamjage haibagi thaujal adusu pumnamaki mafamda thawni jari haiki ngasigi thauram aduda saruk yakhiba Congress workers singna Congress party na yaifare Rahul Gandhi na yaifare Sonia Gandhi na yaifare MPCC ge president K Meghachandra na yaifare CLP leader O Ibobina yaifare Moirangthe Meghachandra yaifare amadi Manipur imana yaifare haibana chingba kholau kaya sulauki Laingak ki Art and Culture Department na State Kala Academy 2023-24 gi mana piraklaba awardees sing Artist RK Sanayaima amadi Translator KH Ibeton ga loinana Asian Arm Wrestling Cup 2025 da gold medal ani lawrakraba El Chitreshwar opagi thauram amangasi Tawbul Khojumanda leiba Palem Panthau Shanglen All Age Home da pangthokre Palem Panthau Shanglen All Age Home amadi Senior Citizens for Society Bishnupur Manipur anina sinduna Shanglen asigi office ta pangthokiba thauram aduda Thobal District ki former Upa Adhyaksha T Nushi Singh Palem Panthau Shanglen gi President TH Yaima Senior Citizen for Society gi President TH Ibopishakna athoiba mithonglen sing oina saryaki Thoramaduda State Kala Academy awardee ani Ningthaukhongdagi RK Sanayaima Bishnupurdagi KH Ibeton amadi Kashampat top player-tagi Sanaroy gold medalist Chitreshwarda Natki Lengyan amadi Khudol Port piduna taramna oktuna ikaikhamnabasu utki Thoram aduda pena Ashaiba Singh Kumbidagi Khangembam Lingjel Thoibi amadi Kha Poshangbamdagi KSH Shobachandra amadi Langdren Thinba Sanasam Khelenna Khamba Thoibi Loika Loikum amadi Khongjom Lal gi matangda Saihek Saithabana Thoram adugi mapung oiba shaktam oiki T Nungshi Singhna Fongdokhibada Manipur asi art and culture gi lamda ina khunbada natana malem na sak khangnari ngasi mana fanglakpada awardee singbu okpiriba asigumna yokhatpiba kayanani maram asina makhata nasu honariba myoi singbusu yokhatpada miyam changna mateng pangminasi haiki
Yumnam Rajeshwar Singh na iba Colonial Records of the Kuki Raids in Manipur and their Impact 1878-1914 haina mingthonba Lairik ama ngasi haunabi matung inna Manipur Press Club ta fongkre hairiba Lairik asibu fongbagi thauram aduda retired IAS Dr. R.K. Nimai Oriental College ki Department of History ki Assistant Professor Dr. Oinam Daniel DMU की Department of Philosophy की Assistant Professor Dr. Michael Samjitsabam Amadi School of Human and Environmental Sciences Manipur University की former Dean Professor W. Navakumarna athoiba mitonglen sing oina saryaki ngasigi thauram aduga mari lainana lairik asigi ayiba Yumnam Rajeshwarna fongdokibada Manipur ga mari lainaba file lishing manga henna New Delhi da leiba National Archive ta leiramba asidagi maru oiba file khara khongatuna miyamna unadriba asema macha kaya ado ithoktuna tungi mirol singi damak archival literature ama oina leihaunaba honabada lairik asi puthokibani maru oina kuki singna border ga tainana mafam singda changduna mafam ayamba makhoina lausinnaba hotnarambagi thawong kaya adubu colonial records ta iduna leiramba adu mayek sengna ngasi fongliba lairik asidasu yauri haiki Dr. Thaunaujam Babina Devi Amadi Thaunaujam Samokanta Luang na punna iba Pedagogy of Manipuri Language Amadi Thaunaujam Samokanta Luang na iba Telanka Amadi Emotional Intelligence haina mingthonba Lairik sing asing ngasi haunabi matung inna Manipur Press Club ki Thangjing Hall da pangthokre hairiba lairik sing asi fongbagi thauram aduda Langthabal AC gi MLA Karam Shyam Wangoi AC gi MLA KH Loken Singh MU gi Manipuri Department da Head of Department oiramba Professor Dr. Toijam Tamfa amadi MU gi Manipuri Department da Associate Professor oiriba Dr. Naurem Sanatomba Singh na athoiba mithonglen sing oina saryaki Universal Friendship Organization UFO All Manipur Battalion General Headquarter Chingnungkok Ningkhatkiba Chahi Kuntraganithoi Mapung Farakpagi Kumon Thauram ngasi pangthokre Headquarter asina sinduna organization asigi thaumi singna saruk yaduna Luchingpuren RK Manisana amadi Iputhau pakhangba yekpa firalda organization gi salute piduna pangthokiba thauram Headquarter asigi General Secretary Konthaujam Ranjit Maitei na haikibada ing kumjai lishing ama chamapal marifudara humdoigi numit asimaktada organization asigi Luchingpurel na ningkhatpiramba battalion asigi kumon thauram asi mapung oina organization asigi apunbagi shaktam kaihandana amadi hena mapangal kankhat hannabagi pandam amaga loinana pangthokpani numin asina member khuding makta Luchingpurel na sinaramba sintha sing ningsing handuna miyam punna khangminnaba honaba loinana dharmada yumfam oiduna Namsin kiba Maitei Khunai asi dharmada yumfam oiduna haugat minnaba ichat inat singbo tasin khomjinduna Maitei puyada tharamlaba ariba maruna nauna khunthokduna khunban laipang lagani haiba asi miyamda khanghalasi haiba wafam sing fongdoki amaromda headquarter asigi president Huidrom Lokhonna makha haikibada Matamgi ahongbana maram oiduna matam khara lepluraba headquarter asigi kumon thauram asi pangthoktaba yadraba thauram ama oibana maram oiraga headquarter asigi leiriba maru oiba thaumi sing tanaduna pangthokpa thauram amani loinana makha tarakpa matamdasu organization asigi leiriba central committee ga tanaduna hena pak chauna pangthoknaba hotnaragani hainasu fongdoki Lakliba January gi tang tara taruktagi taranipan fauba Jammu and Kashmir gi Bhagawati Nagar da leiba JKSC Indoor Stadium da pangthokadaba taret suba National Kwan Kido Championship ta saruk yagadaba sanarui singi trial selection ngasi kapwa asem laikai da leiba community hall da pangthokre National Championship asigi oina sanaroi nupi macha amadi nupa macha punna humfudara nipal lakpagi manungda sanaroi yankhai taruk na championship asigi section fangki
Loisilakpada maruoiba pau amuka hana pijari. Ongbi Chauba Devi gi mihata chenaba miyosing pung kunmari gi manungda puthou achumba wayar famdriba fauba asida hachang lauroi haina mihat asida mayot seng kiba JAC na fondokhe London asida thokliba irang asina maram oiraga awasai theng khangliba IDP mahairui singda School CPD haibagi chaikeng ama amok pibigano haina Kanglaipa Students Association ni President Sukham Vidyanandana appeal tawrakli. Amadi Kunithai Suba Shumang Lila Ningtham Kumhai 2025 Palace Compound Leiba Iboyay na Shumang Lila Sanglenda Hudokwe. Pungjab se fawbagi oinadi ISCOM na sandokshaba Manipuri News matang asna lojare makataba pawgidamang ISCOM with yang tado na lebiyo.